ꯃꯁꯤꯗꯒꯤ ꯁꯤꯟꯗꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯦꯅꯨꯒꯤ ꯊꯋꯥꯏꯗꯨꯗ ꯑꯃꯨꯛ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯊꯋꯥꯏ, ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯁꯤꯟꯊꯥ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯗꯤ ꯈꯪꯍꯜꯂꯨ꯫ ꯁꯤꯟꯗꯤꯅ ꯋꯥꯍꯪ ꯍꯪꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯟꯊꯕ ꯇꯧꯗꯨꯅ ꯀꯣꯏꯅꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯅꯗꯨꯅ ꯆꯦ ꯑꯗꯨꯗ ꯏꯔꯤꯕ ꯑꯜꯐꯥꯕꯦꯠ ꯃꯌꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁꯤꯟꯗꯤꯁꯨ ꯀꯣꯏꯅꯗꯨꯅ ꯊꯦꯡꯈꯤꯕ ꯑꯜꯐꯥꯕꯦꯠ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯇꯣꯞꯄ ꯆꯦ ꯑꯃꯗ ꯏꯁꯤꯜꯂꯝꯃꯤ꯫ ꯀꯣꯏꯅꯗꯨꯅ ꯆꯠꯄ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯟꯗꯤꯁꯨ ꯏꯁꯤꯟꯕꯗꯨ ꯂꯣꯏꯔꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯣꯏꯔꯝꯈꯤ, ꯑꯩ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯄꯨꯈꯤꯒꯅꯤ꯫ ꯌꯥꯝꯅꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯁꯤꯟꯗꯤ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒ ꯆꯥꯟꯅꯗꯅ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯟꯗꯤꯅ ꯋꯥꯍꯩ ꯈꯔ ꯑꯃ ꯃꯆꯦꯜꯗ ꯁꯣꯟꯗꯨꯅ ꯕꯦꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯣꯏꯟꯗꯨꯗꯒꯤ ꯊꯣꯛꯍꯟꯗꯨꯅ ꯑꯃꯨꯛ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯨꯡꯂꯦꯟꯅ ꯁꯤꯟꯗꯤꯗ ꯍꯥꯏꯔꯛꯏ, ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯍꯧꯖꯤꯛ ꯕꯦꯅꯨꯒꯤ ꯊꯋꯥꯏꯅ ꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯁꯤꯟꯗꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯗꯣꯛꯇꯔ ꯅꯨꯡꯂꯦꯟꯅ, ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯁꯤꯟꯗꯤꯅ, ꯃꯥꯅ ꯍꯥꯏ, ꯑꯩ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯄꯨꯈꯤꯒꯅꯤ꯫ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯃꯝꯅꯔꯤꯕꯗꯤ ꯃꯈꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯗꯣꯛꯇꯔ ꯅꯨꯡꯂꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥ ꯆꯥꯅꯕꯗꯤ ꯁꯦꯂꯣꯡꯕꯁꯨ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯑꯊꯨꯕꯗ ꯐꯪꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯌꯥꯜꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯍꯪꯂꯛꯂꯝꯃꯤ, ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯕꯕꯥꯅ ꯐꯨꯕꯗꯒꯤ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯄꯥꯝꯗꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯁꯤꯗ ꯁꯤꯟꯗꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯄꯥꯈꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯥ ꯍꯦꯟꯕ ꯑꯀꯤꯕ ꯑꯣꯏꯔꯕ ꯃꯇꯥꯡꯁꯤꯡ ꯑꯗꯨꯗꯤ ꯁꯤꯟꯗꯤꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯇꯌꯥꯜꯗ ꯂꯤꯕꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯅꯨꯡꯂꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯐꯔꯦꯁꯤ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯅꯨꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯗꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯡꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯅꯨꯡꯂꯦꯟꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯤꯟꯗꯤ ꯑꯃꯗꯤ ꯇꯌꯥꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯂꯣꯡꯕꯅ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥ ꯆꯥꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯘꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯘꯔꯤ ꯑꯗꯨꯕꯨ ꯍꯥꯞꯂꯤꯕ ꯀꯨꯔꯥꯎ ꯄꯥꯝꯕꯤꯅ ꯁꯥꯕ ꯄꯥꯛꯁꯤ ꯑꯗꯨꯃꯛꯇꯪ ꯁꯣꯜ ꯂꯣꯟꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯩ ꯑꯃꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯈꯣꯡꯂꯣꯏ ꯄꯨꯝꯅꯃꯛ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯅꯤꯡꯁꯤꯗ ꯄꯨꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯕ ꯄꯥꯛꯁꯤ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯕ ꯃꯇꯝꯗ ꯃꯔꯥꯡ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯁꯦꯂꯣꯡꯕꯅ ꯃꯇꯝ ꯑꯃꯗ MLA ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯅꯣꯗꯤꯌꯥ ꯆꯥꯟꯗ ꯋꯥꯔꯤ ꯋꯥꯀꯨꯝ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯁꯦꯂꯣꯡꯕꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥ ꯆꯥꯟꯗ ꯃꯩꯍꯧ ꯃꯈꯩ ꯁꯥꯎꯔꯗꯨꯅ, ꯍꯣꯏ, ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯕꯕꯨ ꯃꯊꯟꯇ ꯉꯝꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦꯅꯦ, ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯁꯦꯂꯣꯡꯕꯅ, ꯗꯣꯛꯇꯔ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯆꯠꯊꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯂꯒ ꯂꯩꯔꯝꯕꯁꯤꯅꯤ꯫ ꯁꯦꯂꯣꯡꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥ ꯆꯥꯟꯗ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯣꯠꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯝꯕꯗꯒꯤ ꯃꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯅ ꯈꯪꯂꯤꯕ ꯖꯥꯠꯂꯥ? ꯁꯦꯂꯣꯡꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨꯗꯤ ꯃꯥꯟꯗꯦ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅꯨꯅ ꯑꯩꯈꯣꯏꯗ ꯈꯛꯃꯤꯅꯝꯕ ꯇꯧꯔꯣꯏ꯫ ꯃꯥꯒꯤ ꯃꯆꯤꯜꯗ ꯁꯦꯟꯅ ꯃꯦꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯅꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯂꯣꯠꯅ ꯇꯥꯛꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯏꯔꯥꯡ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥ ꯆꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯗꯕꯅꯤ꯫
ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯁꯦꯜꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯁꯨ ꯅꯁꯥꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯁꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯑꯉꯥꯡꯁꯤꯡ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯩ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯘꯔꯤ ꯑꯃꯗꯤ ꯄꯛꯁꯤ ꯑꯗꯨ ꯅꯝꯗꯨꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔꯗꯒꯤ ꯍꯧꯔꯒ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯐꯔꯦ ꯑꯩ ꯐꯣꯟ ꯊꯝꯂꯒꯦ ꯅꯪꯁꯨ ꯁꯦꯝ ꯁꯥꯔꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯁꯦꯂꯣꯡꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯑꯉꯥꯟꯕꯒ ꯑꯃꯝꯕꯒ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯁꯨ ꯁꯦꯂꯣꯡꯕꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯌꯨꯝ ꯃꯊꯛꯀꯤ ꯀꯣꯔꯤꯗꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯥꯒꯤ ꯈꯨꯠꯁꯥꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯀꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯑꯁꯨꯝꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛ ꯅꯥꯀꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯥ ꯀꯞ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯁꯨ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯈꯟ ꯏꯄꯥ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯂꯤꯕ ꯆꯥ ꯑꯗꯨ ꯂꯧꯔꯝꯃꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯆꯥꯗꯨ ꯊꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯋꯥꯔꯛ ꯃꯤꯅꯤꯁꯇꯔ ꯕꯣꯔ ꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯈꯤꯕꯗꯥꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯌꯦꯡ ꯄꯤꯔꯝꯂꯒ ꯐꯠ ꯍꯦꯛꯇꯃꯛ ꯂꯥꯛꯂꯕ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯑꯗꯣ ꯉꯥꯏꯈꯣ ꯅꯪꯅꯒ ꯆꯥ ꯂꯣꯜꯂꯛꯏꯕꯁꯤꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯒꯦꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯩꯁꯨ ꯂꯣꯟꯕ ꯌꯥꯏꯅ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯍꯣꯏꯗ ꯐꯅꯗꯤ ꯀꯣꯏꯔꯝꯃꯅꯤ ꯑꯩꯁꯨ ꯅꯪꯅ ꯂꯣꯟꯕ ꯆꯥꯒ ꯊꯛꯈꯤꯗꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯣ ꯑꯩ ꯀꯥꯗ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯄꯪꯆꯥꯏ ꯆꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯐꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯪꯈ꯭ꯔꯤ ꯅꯣꯗꯤꯌꯥꯁꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯈ꯭ꯔꯕ ꯖꯥꯠꯂ ꯇꯥꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯗꯨ ꯊꯛꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯈꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯈꯔ ꯉꯛꯂꯞ ꯇꯧꯅ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯏ ꯄꯥꯎꯡ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯑꯩ ꯌꯨꯝꯂꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯝꯈꯤꯒꯦ ꯑꯗꯨꯒ ꯊꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯗꯤꯌꯥꯁꯟ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯆꯥ ꯄꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯁꯤꯡꯅꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯗꯤꯌꯥꯁꯟꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯃꯨꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯣꯗꯤꯌꯥꯁꯟꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯆꯥ ꯄꯤꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯂꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯪ ꯀꯅꯥꯅꯣ ꯅꯪꯕꯣ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯕꯨꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯄꯦꯅꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯗꯨꯗ ꯇꯞꯅ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯄꯦꯅꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯅꯣꯗꯤꯌꯥꯁꯟꯒꯤ ꯂꯥꯎꯅ ꯀꯥꯊꯣꯛꯂꯤꯕ ꯃꯈꯅꯥꯎ ꯑꯗꯨꯗ ꯊꯤꯡꯖꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯗꯤꯌꯥꯁꯟꯒꯤ ꯂꯨꯈꯝ ꯑꯗꯣꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯐꯥꯎꯗꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯑꯗꯨ ꯑꯌꯣ ꯍꯥꯏꯕ ꯅꯪꯗꯅ ꯄꯦꯅꯨꯒꯤ ꯊꯋꯥꯏꯗꯨꯒꯤ ꯃꯈꯨꯠꯇ ꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯏꯁꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯌꯥꯝꯂꯕ ꯏꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯆꯦꯟꯊꯗꯨꯅ ꯂꯥꯛꯄꯅ ꯀꯣꯔꯤꯗꯔꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯏ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯨꯅ ꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯔꯞ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯀꯣꯔꯤꯗꯔ ꯃꯅꯥꯛ ꯑꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯒꯤ ꯂꯣꯏꯅꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ
ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯃꯗꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯤꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀ꯭ꯋꯥꯇꯔꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯊꯣꯛꯂꯝꯂꯣꯏ ꯅꯨꯃꯤꯠ 4-5ꯅꯤꯗꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯃꯊꯃꯣꯏ ꯑꯗꯨ ꯈꯥꯏꯅ ꯇꯦꯡꯊꯥꯖꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯂꯣꯡꯕ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯦ ꯆꯥꯈꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯤ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯄꯨ ꯂꯧꯅꯕ ꯊꯥꯔꯛꯈꯤ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯁꯦꯂꯣꯡꯕ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯅ ꯊꯥꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯒꯤ ꯐꯣꯟꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯔꯝꯃꯤ ꯁꯦꯂꯣꯡꯕꯁꯨ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯁꯦꯂꯣꯡꯕꯁꯨ ꯃꯍꯥꯛ ꯂꯧꯕ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯁꯦꯂꯣꯡꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯗꯨ ꯊꯥꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯤꯃꯣꯠ ꯑꯗꯨꯅ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯑꯗꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯗ ꯍꯥꯠꯂꯒ ꯊꯝꯂꯝꯂꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯎ ꯌꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯎꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕ ꯑꯃꯗꯤ ꯎꯔꯨꯕꯗꯒꯤ ꯁꯦꯂꯣꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯀꯤꯕ ꯀꯌꯥꯅ ꯃꯁꯥꯗꯨ ꯌꯣꯝꯁꯤꯜꯂꯝꯃꯤ ꯁꯦꯂꯣꯡꯕꯅꯗꯤ ꯃꯨꯟꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯁꯤ ꯀꯅꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯂꯣꯡꯕꯗꯨ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯦꯂꯣꯡꯕ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯗꯨꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯖꯔꯤ ꯃꯌꯥꯝ ꯃꯇꯩꯃ ꯑꯃꯗꯤ ꯄꯦꯅꯨꯅ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯁꯦꯜꯍꯣꯡꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯣꯡꯕꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯈꯪꯖꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯁꯔꯧ ꯁꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛꯇꯣ ꯁꯤ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯂꯣꯡꯕꯅ ꯁꯤ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯜꯍꯣꯡꯕꯅ ꯀꯦꯟꯗꯜ ꯆꯝꯈꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯔꯒ ꯃꯩꯈꯦꯠ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯃꯩꯈꯦꯠ ꯊꯤꯔꯛꯄꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯀꯜꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯃꯩꯈꯦꯠ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯁꯦꯂꯣꯡꯕꯅ ꯈꯜꯂꯤ ꯃꯉꯣꯟꯗ ꯃꯩꯈꯦꯠ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯁꯤꯗꯒꯤ ꯁꯦꯂꯣꯡꯕꯅ ꯃꯈꯥ ꯇꯥꯅ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯟꯚꯔꯇꯔ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯀꯅꯥꯃꯗꯁꯨ ꯃꯉꯣꯟꯗ ꯄꯤꯔꯛꯂꯝꯗꯦ ꯁꯦꯂꯣꯡꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯉꯣꯟꯗ ꯁꯨꯡꯀꯨꯝ ꯈꯨꯝꯂꯛꯃꯟꯗ꯭ꯔꯕꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯈꯦꯠ ꯑꯗු ꯊꯨꯅ ꯈꯦꯠꯇꯨꯅ ꯀꯦꯟꯗꯜ ꯑꯗꯨ ꯆꯪꯈꯠꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯣꯡꯕꯅ ꯆꯪꯈꯠꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯗꯨꯅ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯃꯩꯈꯦꯠ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯔꯗꯨꯅ ꯐꯝꯃꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯁꯦꯜꯍꯣꯡꯕ ꯃꯗꯨ ꯎꯔꯨꯕꯗ ꯀꯤꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯈꯩ ꯇꯟꯖꯥꯗꯨꯗ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥꯡ ꯊꯛꯇ ꯁꯦꯂꯣꯡꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯅ ꯃꯌꯥꯝꯕ ꯁꯃꯩꯔꯥꯡꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯣꯠꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯃꯌꯥꯝꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯊꯕꯛ ꯃꯆꯤꯠ ꯑꯃ ꯂꯣꯏꯁꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯦꯜꯍꯣꯡꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯜꯍꯣꯡꯕ ꯄꯦꯅꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯇꯥꯕꯗꯒꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯦꯜꯍꯣꯡꯕꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯦꯜꯍꯣꯡꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯦꯜꯍꯣꯡꯕꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯄꯤ ꯀꯥꯕ ꯃꯈꯩ ꯊꯋꯥꯏꯗꯨꯗ ꯌꯦꯡꯉꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯇꯟꯖꯥꯗꯨꯗ ꯄꯦꯅꯨꯒꯤ ꯇꯨꯝꯂꯕ ꯌꯦꯠ ꯑꯣꯏꯃꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯅꯤ ꯑꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯦꯜꯍꯣꯡꯕꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯑꯗꯨꯗ ꯊꯤꯡꯖꯤꯜꯂꯤ ꯁꯦꯜꯍꯣꯡꯕ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯍꯜ ꯑꯗꯨ ꯆꯦꯜꯂꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯁꯦꯜꯍꯣꯡꯕꯒꯤ ꯃꯈꯧꯔꯤ ꯁꯔꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯈꯥꯏꯔꯤ
ꯁꯦꯜꯍꯣꯡꯕ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯃꯦꯜꯂꯛꯂꯤꯕꯗꯨ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯁꯦꯜꯍꯣꯡꯕ ꯃꯤꯀꯨꯞ ꯈꯔ ꯄꯨꯟꯁꯤꯒꯤ ꯈꯝ ꯊꯦꯡꯂꯕ ꯑꯋꯥ ꯁꯩꯅꯥꯗꯨ ꯈꯪꯂꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯁꯦꯜꯍꯣꯡꯕꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯀꯥꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯋꯥꯏꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯦꯜꯍꯣꯡꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯌꯥꯎꯗꯅ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯦꯜꯍꯣꯡꯕ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯃꯍꯥꯛꯁꯨ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯑꯀꯤꯕꯅ ꯊꯨꯝꯃꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯑꯃꯈꯛ ꯇꯧꯗꯨꯅ ꯄꯥꯎ ꯄꯨꯝꯕꯗꯨ ꯇꯝꯈ꯭ꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯁꯦꯜꯍꯣꯡꯕꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯁꯦꯜꯍꯣꯡꯕꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯏꯔꯒ ꯊꯝꯂꯝꯂꯤꯕ ꯆꯦꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯆꯦꯁꯤꯡ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯃꯨꯟꯅ ꯄꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯑꯃꯗꯤ ꯁꯦꯜꯍꯣꯡꯕ ꯃꯈꯣꯏ ꯑꯅꯤ ꯂꯧꯊꯣꯛꯅꯔꯒ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯧꯕ ꯁꯦꯕꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯊꯦꯡꯅꯈꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯥꯗ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯏꯔꯝꯈꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯁꯤꯈ꯭ꯔꯤ ꯃꯥꯅ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ ꯇꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯤꯁꯤ ꯃꯤꯅꯥ ꯄꯨꯝꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯝꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯤꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯜꯂꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯃꯈꯩꯗꯤ ꯐꯪꯕ ꯉꯝꯂꯣꯏ ꯇꯁꯦꯡꯅ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯍꯦꯟꯕ ꯃꯇꯝ ꯑꯗꯨ ꯃꯥꯡꯍꯜꯂꯔꯒꯅꯨ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯏꯔꯝꯕ ꯑꯃꯗꯤ ꯁꯦꯜꯍꯣꯡꯕꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯁꯤ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯃꯅ ꯆꯠꯊꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯁꯤ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝ ꯑꯗꯨ ꯄꯦꯅꯨꯒꯤ ꯊꯋꯥꯏꯅꯅꯤ ꯍꯥꯏꯅ ꯏꯔꯤꯕꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯜꯍꯣꯡꯕ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯈꯪꯕꯗꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯒꯤ ꯃꯑꯣꯡꯗ ꯃꯊꯪ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯦꯜꯍꯣꯡꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯋꯥꯊꯦꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯁꯦꯜꯍꯣꯡꯕ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ ꯗꯣꯛꯇꯔ ꯅꯣꯡꯂꯦꯅꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯁꯦꯜꯍꯣꯡꯕ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯗꯤꯌꯥꯁꯟꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯗꯨꯅ ꯃꯈꯣꯏꯕꯨ ꯚꯥꯞ ꯇꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯅꯣꯡꯂꯦꯅ ꯇꯝꯈꯤꯕ ꯄꯥꯎ ꯑꯃꯗꯤ ꯁꯦꯜꯍꯣꯡꯕꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯥꯃꯛꯅ ꯆꯦꯗ ꯏꯗꯨꯅ ꯊꯝꯂꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡꯅ ꯃꯊꯪ ꯌꯥꯎꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯋꯥꯊꯦꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯂꯨꯅ ꯅꯤꯡꯖꯔꯝꯕ ꯃꯇꯝ ꯑꯃꯒꯤ MLA ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯔꯝꯂꯕ ꯅꯣꯗꯤꯌꯥꯁꯟ ꯑꯃꯗꯤ ꯃꯅꯥꯎꯅꯤꯄꯥ ꯁꯦꯜꯍꯣꯡꯃꯛꯅ ꯁꯔꯧ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯕꯨ ꯍꯥꯠꯈꯤꯕ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯦꯅꯨ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯇꯧꯕꯗꯕꯨ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯥꯛꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯦꯅꯨꯁꯨ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯋꯥꯊꯦꯜ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯅꯣꯡꯂꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯈꯣꯏꯅꯁꯨ ꯈꯪꯅꯤꯡꯅ ꯉꯥꯏꯔꯤꯕ ꯃꯤꯍꯥꯠꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛꯇꯣ ꯗꯣꯛꯇꯔ ꯅꯣꯡꯂꯦꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯂꯥꯛꯄꯗꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯄꯨꯝꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯥꯕꯦꯔꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔ ꯅꯣꯡꯂꯦꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯦꯅꯨꯅ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕ ꯂꯣꯛꯁꯞ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯨꯕ ꯃꯤ ꯄꯥꯛꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕꯗꯨ
sahi kunmuki matung asidari ahongba kaya ama leiramli songmugi sangsu yamna hantharami adugi sumathakta khong lambi safam su ningthina siannu leibana Dr. Nonglena amadi mahaka lakminariba miyoi singado iwa wadan loksap aduda yaurakli mafam aduda makhoina penugi saru sayang adu leirangmani haidana khanmaga loinana koithi thirami asumna makhoina fana koina thiba yaba thirabasu saru sarang adudi phangba ngamlamdi masidagi makhoina nongma amuk mi khara yamna loinaraga laklasi haidana mafamdudagi sanaba tawrako matamasida Dr. Nonglen gi makhong adu nung amada panbadagi tusilami asumna tusinba matamasida magi oi thango makhut aduna apet pasing laiba ke pet pet lauraba mafam amada humjiloi Dr. Nonglena asumna humjin matamasida manungda karigumba amal laibagi mongda magi masada phawrami masidagi mahakna mahaka langminariba angang singadudasu wafam adu haidana makhoina pet pet lauriba singlaiba adu khasik tang khot khotunu yengo matamdari mafam aduda saru sarang khara malairamadu thenari Dr. Nonglena su khanglami madudi lairamliba saru sayang adu penugi soidana oigani haibado masigi matung makhoina saru sayang sing adu karigo posak amana yom silaba matung loksap tudagi puraga thoglaktuna makhoina lairiba khulladu tamna puraklami khulladugi mafam saba jaga ama yenglaga saru sarang sing adu phumjinaga tawra tanjaduda Dr. Nonglena penugi gari adusu rumana mana ningthini yom silaba matung saru sayang sing adugi mathakta ningthina thamni masigi matung makhoi miyamna leibak sing adu ningthina khopsiladuna mafam aduda gari aduga loinana penugi saru sayang sing adu maung tana phumjilami aduga paksi adusu Dr. Nonglena atopa mafam amada phumjilami mafam aduda khulgi miyamga loinana Dr. Nonglen sindi amari makhoigi masanupi tayal adusi yauna makhoi miyam punna penugi mungpham thak aduda makhal makha kayagi ningthi jaraba lai kaya ama sukatuna layoi khraba mahaki mafamde ikai khumnabu lami asumna ngasai Dr. Nonglena paranormal activity gi matangda research tawriba satra singadugi mafamda wari singado liduna khangalibani satra singadu suwari adu tarabmatu makhoi gi thamoida sunungai to phauram aduga amuk nakala maromdana wari adugi aki akhangi oyo matang singaduna makhoina tawriba research adu da kanaba khara madi soidana pirgni haidana makhoi gi thamoida su phaugsari satra singadugi maraktagi amana Dr. Nonglen da hairaklami Dr. gi wari asina ikhoina tawriba research asida kanaba khara madi pirgani adu matang asida aina haijaning wafamdi thawayuna makhoigi mathakta laman kumliba sig ngasigi society asida aranba tawo miyoi kayam lairiba singa sigi mathakta su sab manabam yengda yenghaningi do Dr. Nonglen amu makha taraklami nangi wafamado yamna fazai adu madu aikhoini ohenningi haidana ohenba ngambadi nati adu aikhoi makha tana tijin badile payade matang asida satra amana mu khairak penugi mama ampa amadi penu haujik su hinglam thoklabadi makhoi yamna nungaina leirangani ko Dr. Nonglena asuma makni satra aduna mu khairak lami adu doctor haujikti quarter adu da hanagumna aki akhang oiba thaudok singdi thokpa lep khabra Dr. Nonglena pakhum pira i thawai dugi aningba apamba amadi mahanga pangthokningba thabak adu pangthokpa loirabadina haujikti quarter adu da adugum laba amata makha tana thokhideda aduga isu haujikti mafam adu da itom ta adumak lei aigi loina bi sindi amadi isanupi tayara dui aigi yumda imagi manakta oina leiri makhoi singa dudi khelemana amuk Dr. Nonglena makha taradun hairaklami adu doctor ai khoisu mahaki saro sayang singadu phomjin kiba mafam aduda satun ai khoisu magi mungkham thak aduda layamata oiraba sukatning aduga doctor gi quarter aduda su sangdun mafam singadu gi mawong matau singado madu su yengchani khelembagi wafam aduda Dr. Nonglena ai ni yum masida lairi basi numit kunni gi suti lawdana lakpani ai gi suti matam sunga sinalori aduna na khoina mafam aduda satning labadi hayenga sai khoi punna awathel haiba khulladada punna satmina rosi satra singa su khoi hairam laga Dr. Nonglen gi mayum dudagi amuk hankhirami asumna numit asi hau khiduna mathangi numitta satra singa mari Dr. Nonglen makhoi punna awathenda la ami pinugi mongpham adu yauraduna satra singa duna su makhoina pujarak pa hailai kharamasu mongpham thak adu da katlam hailai singdu katpa loirab matung makhoi mafam adu amuk thadoklam Dr. Nonglen ga loina na mahang na lairiba quarter adu tamna makhoi gi gari singadu thongnaraduna punna satkri makhoi ni hek satkibagi ikan kanadana
ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯣꯡꯐꯝ ꯊꯛꯇ ꯀꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯂꯩꯅꯥꯁꯤꯡ ꯑꯗꯨ ꯃꯁꯣꯏ ꯃꯁꯣꯏ ꯀꯦꯜꯂꯛꯇꯨꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥꯒꯤ ꯇꯔꯪ ꯇꯔꯪꯂꯕ ꯃꯊꯛ ꯑꯗꯨꯗ ꯑꯁꯨꯝ ꯑꯁꯨꯝ ꯏꯄꯣꯝ ꯅꯥꯏꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯦꯅꯨ ꯍꯥꯏꯔꯤꯕ ꯕꯥꯞꯅ ꯁꯥꯒꯠꯆꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯅꯤꯇꯤꯁ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯈꯨꯔꯨꯝꯖꯔꯤ꯫